ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯇꯔꯥꯝ ꯂꯧꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯈꯨꯗꯣꯜ ꯊꯝꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯚꯤꯚꯥ ꯃꯨꯚꯤ ꯑꯁꯤ IMDbꯗ 6.6 ꯑꯃꯁꯨꯡ ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ 74% ꯂꯥꯏꯛ ꯇꯧꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯁꯨꯔꯖ ꯕꯔꯖꯥꯇꯤꯌꯥ ꯃꯨꯚꯤ ꯑꯁꯤ ꯅꯝꯕꯗ 80 ꯃꯤꯂꯤꯌꯟ ꯆꯪꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯕꯣꯛꯁ ꯑꯣꯐꯤꯁꯇꯅ 539 ꯃꯤꯂꯤꯌꯟ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯁꯍꯤꯗ ꯀꯄꯨꯔ ꯑꯃ꯭ꯔꯤꯇꯥ ꯔꯥꯎ ꯃꯨꯚꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯄꯨꯅꯝ ꯃꯤꯁ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯄꯣꯛꯄꯤ ꯑꯄꯤꯛꯄ ꯁꯍꯔ ꯃꯙꯨꯄꯨꯔꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯀ꯭ꯔꯤꯁꯅꯀꯥꯟꯠꯀ ꯂꯩꯃꯤꯟꯅꯔꯝꯃꯤ ꯄꯨꯅꯝꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯗꯔꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯃꯈꯨꯔꯥꯅ ꯃꯆꯥ ꯁꯛꯇꯨꯅ ꯌꯣꯛꯆꯔꯛꯈꯤ ꯃꯈꯨꯔꯥ ꯑꯗꯨꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯗꯣꯝꯆꯥ ꯔꯃꯥ ꯄꯨꯅꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯛꯂꯛꯄꯗꯒꯤ ꯄꯨꯅꯝꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯃꯍꯥꯛꯅ ꯄꯨꯅꯝꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯄꯨꯅꯝꯒꯤ ꯀꯨꯆꯨꯗꯤ ꯉꯧꯔꯣꯛ ꯉꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯖꯅꯤꯗꯤ ꯃꯁꯥꯃꯛꯀꯤ ꯀꯨꯆꯨ ꯂꯧꯗꯨꯅ ꯀꯨꯆꯨ ꯃꯨꯔꯝꯃꯤ ꯃꯁꯤꯗꯒꯤꯅꯤ ꯃꯗꯣꯝꯆꯥꯅ ꯃꯍꯥꯛꯄꯨ ꯀꯂꯛꯄ ꯃꯤꯍꯧꯕ ꯍꯧꯔꯛꯈꯤꯕꯁꯤ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯤꯗꯨ ꯍꯧꯅꯕ ꯇꯧꯔꯁꯤ ꯀ꯭ꯔꯤꯁꯅꯀꯥꯟꯠ ꯃꯊꯟꯇ ꯐꯝꯖꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯑꯉꯛꯄꯅꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯄꯥꯝ ꯑꯁꯤꯗ ꯄꯣꯛꯂꯛꯇꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯧ ꯑꯣꯏꯈꯤꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯤ ꯃꯁꯥꯃꯛꯀꯤ ꯌꯨꯝ ꯑꯗꯨꯅ ꯃꯤꯇꯣꯞꯀꯤ ꯌꯨꯝ ꯑꯣꯏꯍꯧꯔꯒꯅꯤ ꯑꯗꯨꯒ ꯃꯤꯇꯣꯞꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯃꯨꯛ ꯑꯣꯏꯔꯨꯔꯒꯅꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤ ꯌꯦꯡꯅ ꯅꯣꯡꯃꯗꯤ ꯃꯃꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯄꯥꯁꯤ ꯌꯥꯝꯅ ꯑꯊꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯨꯝꯕ ꯎꯍꯩ ꯋꯥꯍꯩ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯆꯥꯊꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯇꯝꯕꯤꯗꯨꯅ ꯒꯨꯟꯇꯅ ꯌꯣꯝꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯏꯆꯥꯅꯨꯄꯤꯗꯤ ꯏꯆꯥꯅꯨꯄꯤꯅꯤꯗꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯤꯠꯇꯨ ꯍꯥꯏꯅ ꯀꯧꯏ ꯄꯨꯅꯝꯅ ꯔꯃꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯊꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯖꯗꯕꯤ ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯃꯥ ꯌꯥꯎꯗꯅ ꯍꯤꯡꯖꯔꯝꯃꯤ ꯄꯨꯅꯝꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯃꯗꯣꯝꯆꯥꯅ ꯂꯨꯅ ꯇꯧꯕꯤꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯅꯝꯕꯨ ꯃꯍꯥꯛꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ ꯃꯈꯨꯔꯥꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯈꯤꯇꯪ ꯂꯛꯅꯕ ꯃꯇꯝꯗ ꯄꯨꯅꯝ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯃꯈꯣꯏ ꯑꯅꯤ ꯁꯩꯔꯦꯡ ꯊꯤꯃꯤꯟꯅꯔꯝꯃꯤ ꯏꯁꯩ ꯁꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯔꯦꯀꯣꯔꯗꯤꯡ ꯀꯌꯥ ꯇꯧꯗꯨꯅꯁꯨ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯄꯨꯅꯝꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯖꯩ ꯃꯈꯨꯔꯥꯅ ꯃꯁꯥ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥ ꯁꯥꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯃꯈꯨꯔꯥꯅ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯃꯛ ꯍꯣꯠꯅꯖꯩ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁꯣꯜ ꯄꯨꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯟꯕꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯃꯈꯣꯏꯒꯤꯗꯃꯛ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯒꯥꯎꯗ ꯅꯨꯡꯁꯤꯕ ꯀꯌꯥ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯤ ꯈꯔꯅꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯠꯂꯨꯝ ꯑꯣꯏꯅꯁꯨ ꯈꯜꯂꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯀꯥꯟꯠ ꯌꯥꯝꯅ ꯁꯥꯎꯖꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯇꯨꯅ ꯄꯨꯅꯝ ꯑꯃꯁꯨꯡ ꯔꯖꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ ꯃꯈꯨꯔꯥꯅ ꯄꯨꯅꯝꯒꯤ ꯕꯣꯔ ꯊꯤꯕ ꯌꯥꯔꯒꯅꯤ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯚꯒꯠ ꯂꯥꯛꯂꯝꯃꯤ ꯚꯒꯠ ꯁꯅꯥ ꯂꯨꯄꯥ ꯂꯂꯣꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯅꯀꯥꯟꯠꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯆꯠꯄ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯀ꯭ꯔꯤꯁꯅꯀꯥꯟꯠꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯕꯝꯕꯨꯂꯥ ꯔꯣꯀꯦꯠ ꯀꯌా ꯊꯥꯕꯗꯒꯤ ꯃꯍꯥꯛ ꯀ꯭ꯔꯤꯁꯅꯀꯥꯟꯠꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯖꯔꯛꯏ ꯀ꯭ꯔꯤꯁꯅꯀꯥꯟꯠꯒꯤ ꯃꯌꯨꯝ ꯌꯧꯕꯗ ꯀ꯭ꯔꯤꯁꯅꯀꯥꯟꯠꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯠ ꯍꯥꯏꯕꯗꯤ ꯃꯨꯅꯤꯝꯖꯤꯒ ꯊꯦꯡꯅꯈꯤ ꯃꯨꯅꯤꯝꯖꯤꯅ ꯃꯍꯥꯛꯄꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯚꯒꯠꯅ ꯍꯥꯏꯔꯤ ꯃꯙꯨꯄꯨꯔꯁꯤ ꯍꯥꯟꯅꯒ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯝꯕꯤꯗ ꯂꯨꯍꯣꯡꯕ ꯀꯌꯥ ꯑꯗꯨꯃꯛ ꯆꯠꯂꯤ ꯕꯝꯕꯨꯂꯥꯅ ꯃꯔꯣꯜ ꯑꯃ ꯊꯥꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯀꯥꯟꯠꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯚꯒꯠꯖꯤ ꯁꯅꯥ ꯑꯗꯨ ꯑꯗꯣꯝꯅ ꯊꯤꯟꯕꯤꯔꯛꯇ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯂꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄ ꯌꯥꯕꯗꯨꯕꯣ ꯚꯒꯠꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯒ ꯁꯅꯥ ꯁꯥꯕ ꯗꯦꯜꯂꯤ ꯇꯝꯅ ꯂꯥꯛꯄꯗꯤ ꯌꯥꯔꯒ ꯑꯩꯅ ꯁꯅꯥ ꯊꯤꯜꯂꯛꯄ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯔꯃꯥꯁꯨ ꯊꯣꯛꯂꯛꯏ ꯔꯃꯥ ꯚꯒꯠꯀꯤ ꯅꯨꯄꯤꯅꯤ ꯚꯒꯠꯅ ꯔꯃꯥꯗ ꯈꯨꯠ ꯆꯤꯛꯄ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯅꯥ ꯑꯗꯨ ꯄꯤꯔꯝꯃꯤ ꯁꯅꯥ ꯑꯗꯨ ꯄꯤꯔꯒ ꯚꯒꯠꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯁꯅꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯇꯩꯃꯗꯒꯤ ꯀꯅꯥꯅꯕꯨ ꯍꯦꯟꯅ ꯈꯪꯒꯅꯤ ꯌꯦꯡꯕꯤꯌꯨ ꯐꯖꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀ꯭ꯔꯤꯁꯅꯀꯥꯟꯠꯅ ꯁꯅꯥ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯒꯤ ꯑꯁꯨꯝ ꯁꯅꯥ ꯂꯦꯞꯆꯜꯍꯧꯗ꯭ꯔꯕꯗꯤ
ꯍꯌꯦꯡ ꯏꯆꯥꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯗ ꯈꯨꯗꯣꯡꯆꯥꯔꯣꯏ ꯑꯗꯨꯒꯤꯅꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯁꯅꯥ ꯑꯗꯨ ꯌꯦꯡꯅ ꯄꯨꯅꯝꯁꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯗꯨꯅ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ ꯃꯈꯨꯔꯥꯅ ꯂꯤꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯅꯝꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯦꯡꯖꯩ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯚꯒꯠꯇ ꯄꯨꯅꯝꯅ ꯏꯁꯤꯡ ꯄꯤꯔꯛꯄꯗ ꯚꯒꯠꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯤꯁꯅꯀꯥꯟꯇꯖꯤ ꯃꯍꯥꯛ ꯑꯁꯤ ꯕꯤꯇꯨ ꯅꯠꯇꯕ꯭ꯔꯥ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯁꯣꯝꯗꯤ ꯀꯔꯝꯅ ꯈꯪꯕꯤꯔꯤꯕꯅꯣ ꯑꯗꯣꯝꯗꯤ ꯄꯤꯁꯛ ꯄꯤꯛꯅ ꯎꯈꯤꯕꯅꯤ ꯚꯒꯠꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯃꯛ ꯃꯥꯜꯂꯨꯕꯅꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯁꯦ ꯍꯟꯗꯛꯇꯤ B.Com ꯂꯣꯏꯔꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯀꯔꯕꯥꯔꯒꯤ ꯑꯦꯀꯥꯎꯟꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯚꯒꯠꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯁꯅꯥ ꯁꯥꯔꯛꯂꯤꯕ ꯑꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯕꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯔꯕꯅꯤꯅ ꯑꯩꯒꯤ ꯁꯅꯥꯁꯤꯡꯁꯦ ꯁꯤꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯗꯨꯅꯣ ꯃꯈꯣꯏꯗ ꯌꯦꯡꯗꯅ ꯂꯩꯈ꯭ꯔꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯥꯃꯥ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯑꯀꯟꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤ ꯔꯖꯅꯤꯕꯨ ꯁꯣꯇꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯔꯖꯅꯤꯅ ꯈꯨꯝꯂꯛꯇꯕꯗꯒꯤ ꯃꯗꯣꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯅꯝꯅ ꯑꯩ ꯑꯣꯏꯅ ꯀꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯄꯨꯅꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯗꯤ ꯔꯖꯅꯤ ꯏꯁꯩ ꯊꯥꯗꯨꯅ ꯅꯤꯛꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯏꯁꯩꯁꯤ ꯌꯥꯝꯅ ꯐꯖꯩ ꯗꯥꯟꯁ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯈꯥꯝꯖꯩ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯅꯝꯁꯨ ꯗꯥꯟꯁ ꯇꯧꯕ ꯑꯗꯨꯃꯛ ꯌꯥꯎꯁꯤꯜꯂꯤ ꯃꯆꯦꯅ ꯏꯁꯩ ꯑꯗꯨ ꯃꯨꯠꯊꯠꯂꯒ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯤ ꯍꯥꯏꯔꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯏꯗꯣꯝꯆꯥꯅ ꯎꯔꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯟꯕꯤꯅꯕ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯄꯨꯅꯝꯅ ꯃꯈꯥ ꯇꯥꯔꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯌꯥꯗ꯭ꯔꯥ ꯃꯈꯥꯗ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯏꯗꯣꯝꯆꯥꯅ ꯀꯧꯍꯧꯕꯅꯤ ꯔꯖꯅꯤꯅ ꯍꯥꯏꯔꯤ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯂꯒ ꯗꯁꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯒꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯎꯗꯔ ꯊꯥꯎ ꯀ꯭ꯔꯤꯝ ꯇꯩꯌꯨ ꯀꯦꯁꯤꯜꯂꯨ ꯑꯗꯨꯒ ꯀꯦꯕ ꯂꯣꯏꯔꯛꯄꯗꯅ ꯃꯤ ꯑꯗꯣ ꯂꯣꯏꯅ ꯆꯠꯂꯝꯂꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯏꯐ ꯍꯦꯛ ꯐꯩ ꯏꯃꯥꯅ ꯅꯉꯣꯟꯗꯗꯤ ꯀꯩꯁꯨ ꯍꯥꯏꯕꯤꯗꯦ ꯔꯖꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯛꯇꯕꯨ ꯏꯃꯥꯅꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯨꯡꯁꯥ ꯍꯦꯛ ꯁꯥꯟꯅꯕꯤꯗꯦ ꯄꯨꯅꯝꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯋꯥꯊꯤ ꯉꯥꯡꯅꯕ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯆꯥꯛꯁꯪꯗ ꯃꯤ ꯂꯥꯛꯄꯒꯤ ꯑꯆꯥ ꯑꯊꯛ ꯁꯦꯝꯅ ꯃꯃꯥꯅ ꯔꯖꯅꯤꯗ ꯍꯥꯏꯔꯛꯏ ꯑꯌꯨꯛꯇꯒꯤ ꯀꯦꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯔꯖꯅꯤꯗꯤ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯃꯃꯥꯅ ꯃꯌꯥ ꯍꯤꯒꯠꯄꯗ ꯆꯩꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯤꯅ ꯆꯠꯂꯨ ꯔꯖꯅꯤꯅ ꯃꯃꯥꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯦꯛꯇꯨꯅ ꯆꯠꯂꯤ ꯃꯆꯦꯅ ꯀꯥꯔꯟ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯒꯠꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯆꯥꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯔꯦ ꯃꯁꯤ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯑꯆꯥꯄꯣꯠꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠ ꯍꯥꯝꯅ ꯔꯥꯃꯥꯗ ꯅꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯕꯣꯔ ꯑꯐꯕ ꯐꯪꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯥꯃꯥ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯔꯖꯅꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯪꯀꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯦ ꯑꯗꯨꯃꯛ ꯅꯣꯛꯄ ꯍꯩꯔꯨꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯀ꯭ꯔꯤꯁꯅꯀꯥꯟꯇꯁꯨ ꯂꯥꯏꯁꯪꯗ ꯋꯥꯔꯤ ꯇꯥꯕ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯚꯒꯠꯀ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯗ ꯄꯨꯅꯝ ꯃꯈꯨꯔꯥꯗ ꯑꯔꯥꯞꯄꯗꯒꯤ ꯀꯧꯔꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯔꯥꯒꯤ ꯁꯣꯜ ꯄꯨꯊꯣꯛꯇꯨꯅ ꯃꯈꯨꯔꯥꯗ ꯏꯟꯕꯤꯔꯝꯃꯤ ꯄꯨꯅꯝꯅ ꯚꯒꯠꯇ ꯍꯥꯏꯔꯛꯏ ꯑꯗꯨꯃꯛ ꯀꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯅꯝ ꯆꯠꯈꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯄꯤꯛꯄ ꯀꯌꯥꯁꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕꯤꯕꯅꯤ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯚꯒꯠꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯤꯁꯅꯀꯥꯟꯇꯖꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯈꯤꯕꯗꯥꯏ ꯄꯨꯅꯝꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯁꯛ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯒꯨꯟꯁꯦ ꯃꯃꯤꯡ ꯆꯠꯂꯦ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯁꯤ ꯀꯝꯗꯧꯕꯤꯔꯤ ꯃꯍꯥꯛꯄꯨ ꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯀꯌꯥꯃꯔꯨꯝꯗꯤ ꯂꯥꯛꯂꯝꯃꯅꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯍꯥꯏꯔꯦ ꯍꯣꯏ ꯂꯥꯛꯄꯨꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯃꯜꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯁꯤ ꯈꯪꯕꯤꯕ ꯑꯗꯨꯅꯤ ꯄꯨꯅꯝꯅ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯁꯩ ꯅꯤꯡꯊꯤꯅ ꯁꯛꯇꯨꯅ ꯑꯥꯔꯇꯤ ꯇꯧꯕ ꯑꯗꯨ ꯌꯦꯡꯖꯔꯗꯨꯅ ꯃꯈꯨꯔꯥꯅ ꯄꯦꯟꯖꯔꯝꯃꯤ ꯚꯒꯠ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯊꯣꯛꯂꯛꯄꯗ ꯚꯒꯠꯅ ꯍꯥꯏꯔꯛꯏ ꯄꯨꯅꯝꯒꯤꯗꯃꯛ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯃꯆꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯗꯦꯜꯂꯤꯒꯤ ꯍꯔꯤꯆꯟꯗ꯭ꯔ ꯒ꯭ꯔꯨꯞꯁ ꯑꯣꯐ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯄꯨ ꯍꯔꯤꯆꯟꯗ꯭ꯔ ꯈꯪꯕꯤꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤꯗꯃꯛ ꯄꯨꯅꯝꯒꯤ ꯃꯔꯤ ꯑꯁꯦ ꯍꯥꯏꯕ ꯄꯥꯝꯃꯤ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯂꯥꯏꯔꯤꯛ ꯍꯩ ꯌꯥꯝꯅ ꯐꯩ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯍꯥꯏꯔꯛꯏ ꯍꯔꯤꯆꯟꯗ꯭ꯔꯗꯤ ꯃꯤꯅ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯕ ꯑꯆꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒ ꯃꯔꯤ ꯊꯝꯕꯗ ꯄꯥꯝꯒꯗ꯭ꯔꯅꯦ ꯚꯒꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯤ ꯑꯐꯕ ꯃꯃꯧ ꯐꯪꯗ ꯇꯥꯕꯅꯤꯅꯦ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯐꯕ ꯅꯨꯄꯤ ꯐꯪꯗ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣꯗꯣ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯄꯨꯊꯣꯔꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯚꯒꯠꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯣꯇꯣ ꯂꯧꯕ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯗු ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯁꯣꯝꯗꯅ ꯆꯥꯛꯁꯪꯗꯅ ꯔꯖꯅꯤꯅ ꯃꯃꯥꯗ ꯀ꯭ꯔꯤꯝ ꯇꯩꯁꯤꯟꯗꯨꯅ ꯃꯃꯥꯗ ꯀꯔꯦꯝꯅꯕ ꯍꯧꯔꯛꯏ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯞꯄꯤꯌꯨ ꯖꯨꯗ ꯊꯦꯠꯅꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯏꯆꯦꯒꯤ ꯐꯣꯇꯣꯗꯤ ꯗꯤꯜꯂꯤꯗ ꯂꯨꯍꯣꯡꯕꯒꯤ ꯊꯥꯈꯤꯕꯗꯤ ꯌꯥꯔꯒ ꯑꯩꯒꯤ ꯐꯣꯇꯣꯗꯨ ꯖꯨꯗ ꯊꯥꯕꯗꯤ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ
ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯅꯝ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯔꯖꯅꯤꯅ ꯃꯆꯦꯗ ꯅꯛꯅꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯆꯦꯗ ꯗꯦꯜꯂꯤꯒꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯌꯨꯔꯥ?" ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯈꯠꯀꯅꯨ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯈꯤ꯫ ꯄꯨꯅꯝꯅ ꯃꯅꯥꯎꯅꯨꯄꯤꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯍꯪꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯗ ꯗꯦꯜꯂꯤꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯄꯨꯅꯝ ꯏꯀꯥꯏꯗꯨꯅ ꯃꯈꯨꯔꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯈꯨꯔꯥꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯤꯇꯣ, ꯚꯒꯠꯖꯤꯅ ꯌꯥꯝ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯗꯨꯅ ꯗꯦꯜꯂꯤ ꯆꯠꯈꯤꯕꯅꯤ ꯈꯪꯗꯦ꯫ ꯉꯁꯤꯗꯤ ꯂꯥꯏꯁꯪꯗ ꯋꯥꯔꯤ ꯇꯥꯅ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃ ꯐꯪꯉꯤ꯫ ꯃꯁꯤꯒꯤ ꯌꯨꯝꯁꯤꯃꯛꯀ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯇꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ." ꯄꯨꯅꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯈꯨꯔꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟ ꯑꯃꯗꯅ ꯚꯒꯠ ꯍꯔꯤಶ್ꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯍꯔꯤಶ್ꯆꯟꯗ꯭ꯔ ꯃꯁꯨꯅꯨꯄꯥꯒ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯨꯅꯨꯄꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯉꯔꯥꯡ ꯃꯦꯠꯁ ꯌꯦꯡꯂꯤꯉꯩꯗ ꯁꯦꯝꯍꯧꯗꯕꯗꯒꯤ ꯍꯥꯊꯨ ꯁꯦꯝꯗꯨꯅ ꯃꯁꯨꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯚꯒꯠꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯤ, "ꯌꯦꯡꯉꯨ, ꯃꯤ 10,000ꯒꯤ ꯕꯣꯁ ꯑꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯒꯤ ꯑꯣꯔꯗꯔ ꯏꯜꯂꯤꯕ ꯑꯁꯦ." ꯃꯃꯧ ꯅꯨꯄꯤꯅ ꯅꯣꯛꯆꯔꯗꯨꯅ ꯍꯥꯏꯔꯤ, "ꯑꯗꯨꯕꯨꯗꯤ ꯃꯙꯧꯅꯤꯗꯅ." ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯨꯅꯤꯜꯁꯨ ꯑꯣꯐꯤꯁꯀꯤꯗꯃꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯗꯨꯅ ꯈꯕꯔ ꯄꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯕꯔ ꯄꯥꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯚꯥꯕꯅꯥꯅ ꯁꯨꯅꯤꯜꯕꯨ ꯈꯕꯔ ꯄꯥꯗꯅꯕ ꯃꯀꯨꯕꯣꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯗ ꯈꯕꯔ ꯄꯥꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯅꯗꯤ ꯕꯤꯖꯤꯅꯦꯁ ꯅ꯭ꯌꯨꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ, "ꯕꯤꯖꯤꯅꯦꯁ ꯅ꯭ꯌꯨꯁꯇꯣ ꯀꯣꯟꯅ ꯄꯥꯎ꯫ ꯕꯤꯖꯤꯅꯦꯁꯀꯤꯗꯤ ꯃꯇꯝ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯤ ꯐꯦꯃꯤꯂꯤꯗ ꯃꯇꯝ ꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯄ꯭ꯔꯦꯝꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ, "ꯄ꯭ꯔꯦꯝꯗꯤ ꯉꯁꯥꯏꯅ ꯁ꯭ꯀ꯭ꯋꯥꯁ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ." ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯃꯛ ꯂꯩꯍꯟꯅꯤꯡꯕꯅꯤ." ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤꯁꯤ ꯑꯉꯥꯡꯁꯤꯡꯒ ꯁꯨꯇꯤꯗ ꯅꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯔꯣꯏ꯫ ꯌꯨꯝꯒꯤ ꯅꯨꯄꯥ ꯂꯣꯏꯅ ꯆꯠꯊꯣꯛꯈꯤꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯧ ꯑꯉꯥꯡꯒ ꯂꯩꯇꯕꯁꯤꯗꯤ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ." ꯚꯒꯠꯅ ꯍꯥꯏꯔꯤ, "ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯧꯁꯨ ꯃꯄꯥꯝ ꯆꯠꯄ ꯌꯥꯔꯒꯅꯤ, ꯑꯗꯨꯒ ꯌꯨꯝꯁꯨ ꯍꯥꯡꯂꯔꯣꯏ꯫ ꯃꯧ ꯑꯇꯣꯟꯕꯤ ꯑꯃ ꯊꯤꯖꯤꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯚꯒꯠꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯚꯒꯠꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯄ꯭ꯔꯦꯝꯒꯤꯗꯃꯛ ꯃꯧ ꯑꯃ ꯊꯤꯔꯦ." ꯁꯣꯝꯗꯅ ꯄ꯭ꯔꯦꯝ ꯁ꯭ꯀ꯭ꯋꯥꯁ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯕꯨ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯈꯨꯗꯛꯇ ꯀꯧꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯒꯦꯝ ꯑꯗꯨ ꯃꯃꯥꯟꯅꯕꯗꯪ ꯀꯥꯖꯔꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯄ꯭ꯔꯦꯝꯅ ꯑꯣꯐꯤꯁꯇ ꯂꯥꯛꯄꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯄꯥꯗ ꯍꯪꯂꯛꯏ, "ꯕꯕꯥ, ꯉꯁꯤꯁꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯎꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" "ꯑꯩ ꯉꯁꯤ ꯒꯦꯝ ꯐꯥꯎꯕ ꯀꯥꯔꯛꯇꯦ." ꯃꯄꯥꯅ ꯍꯥꯏꯔꯛꯏ꯫ "ꯃꯈꯣꯏꯅ ꯍꯔꯥꯎꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯦ." ꯄ꯭ꯔꯦꯝ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯍꯧꯗꯣꯛꯄꯅꯤ꯫ ꯉꯁꯤ ꯚꯒꯠꯖꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯄꯨꯅꯝ ꯀꯧꯏ ꯍꯥꯏ꯫ ꯃꯙꯨꯄꯨꯔ ꯍꯥꯏꯔꯤꯕ ꯁꯍꯔ ꯃꯆꯥ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛꯇꯕꯨ ꯃꯈꯨꯔꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯏ꯫ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯐꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏ꯫ ꯅꯪꯅ ꯌꯥꯔꯒꯗꯤ ꯃꯊꯪ ꯁꯟꯗꯦꯗ ꯃꯙꯨꯄꯨꯔ ꯆꯠꯇꯨꯅ ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯍꯥꯏꯌꯨ." ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ." "ꯀꯔꯤꯒꯤꯅꯣ ꯇꯍꯥ ꯇꯍꯥ ꯇꯧꯕꯤꯔꯤꯁꯤꯕꯣ?" ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯃꯇꯝꯁꯦ ꯆꯞ ꯆꯥꯔꯦ, ꯑꯗꯨꯒꯤꯅꯤ ꯅꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯃꯁꯤꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯧꯈꯤꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯅꯩ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯍꯣꯡꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ, ꯃꯔꯤꯁꯨ ꯆꯦꯠꯁꯤꯟꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯅ ꯍꯥꯏ." ꯃꯄꯥꯒꯤ ꯒꯥꯔꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯀꯝꯄꯅꯤꯗ ꯖꯣꯏꯟꯁꯨ ꯇꯧꯗ꯭ꯔꯤ, ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯝꯂꯤ." ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯊꯧꯅꯥ ꯑꯃ ꯆꯪꯏ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯧꯅꯥ ꯑꯃꯒꯨꯝꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯇ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯍꯟꯊꯍꯟꯒꯅꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯅ ꯑꯁꯨꯃꯛ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯅꯪꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ, ꯀꯔꯤꯒꯤꯗꯃꯛ ꯑꯄꯤꯛꯄ ꯁꯍꯔ ꯃꯙꯨꯄꯨꯔꯒꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯃꯛꯇꯕꯨ ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯃꯥꯗꯨꯁꯨ ꯚꯣꯄꯥꯜꯒꯤ ꯑꯄꯤꯛꯄ ꯁꯍꯔ ꯑꯃꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯨꯝꯅ ꯐꯕ ꯅꯃꯥ ꯑꯇꯣꯞꯄ ꯂꯩꯒꯗ꯭ꯔꯅꯦ? ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄꯗ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯍꯥꯁꯤꯡꯅ ꯂꯨꯍꯣꯡꯕ ꯀꯤꯔꯤꯕꯁꯤ ꯎꯔꯨꯕꯗ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯊꯥꯖꯕ ꯊꯝꯕ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯃꯛꯇꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯗꯗꯤ ꯃꯁꯤ ꯎꯕ ꯐꯪꯉꯛꯇ꯭ꯔꯦ꯫ ꯄ꯭ꯔꯦꯝ, ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯒ ꯆꯠꯃꯤꯟꯅꯅꯕ ꯇꯝꯖꯩ꯫
ꯃꯁꯤꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯍꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯉꯁꯤꯗꯤ ꯅꯄꯥꯗꯒꯤ ꯈꯔ ꯇꯝꯖꯧ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯎꯅꯔꯣ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯁꯥꯅ ꯈꯟꯖꯔꯣ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯄ꯭ꯔꯦꯝꯗ ꯄꯨꯅꯝꯒꯤ ꯐꯣꯇꯣ ꯄꯤꯔꯝꯂꯒ ꯆꯠꯈꯤ ꯄ꯭ꯔꯦꯝꯅ ꯄꯨꯅꯝꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯕꯗ ꯇꯁꯦꯡꯅ ꯉꯥꯎꯈꯤꯔꯝꯃꯤ ꯄ꯭ꯔꯦꯝ ꯃꯌꯨꯝꯗ ꯃꯇꯩꯃꯒ ꯄꯨꯅꯝꯒꯤ ꯐꯣꯇꯣ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯩꯃꯅ ꯍꯥꯏꯔꯦ ꯅꯌꯥꯝꯕꯁꯦ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯚꯒꯠ ꯑꯪꯀꯜꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯍꯥꯏꯔꯤꯅꯦ ꯃꯇꯩꯃꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯕꯗ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯅꯨꯄꯥꯗ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯔꯨ ꯂꯥꯎ ꯌꯥꯗ꯭ꯔꯣ ꯃꯌꯥꯝꯕꯁꯨ ꯈꯕꯔ ꯊꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯩꯃꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯛꯏ ꯅꯌꯥꯝꯕꯅ ꯑꯩ ꯌꯦꯡꯕ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯍꯪꯒꯗꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯅ ꯍꯪꯂꯛꯏ ꯈꯪꯕ꯭ꯔꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯄꯨꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯇꯩꯃꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯗꯨꯁꯨ ꯑꯗꯨꯅ ꯑꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯗꯨꯁꯨ ꯑꯗꯨꯃꯛꯅ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯔꯥꯍꯨꯜꯅ ꯐꯣꯇꯣꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯅꯪ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯗꯣꯏꯔꯥ ꯃꯍꯥꯛꯁꯨ ꯃꯃꯥꯅ ꯄꯄꯥꯗ ꯒꯨꯗ ꯅꯥꯏꯠ ꯀꯤꯁ ꯇꯧꯕꯗꯧꯅ ꯑꯗꯨꯃꯛ ꯇꯧꯒꯗ꯭ꯔꯥ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯏꯀꯥꯏꯅꯈꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯄꯗ ꯈꯕꯔ ꯄꯥꯏꯔꯛꯅꯕ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏ ꯑꯗꯨꯕꯨ ꯚꯥꯎꯕꯅꯥꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯒꯤ ꯈꯕꯔꯅꯤ ꯊꯅꯝꯃꯣ ꯃꯇꯩꯃꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯛꯏ ꯅꯪ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯅꯤꯡꯕ ꯂꯩ ꯕꯒꯜ ꯑꯪꯀꯜꯅ ꯍꯥꯏꯕꯗꯗꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏ ꯌꯥꯝꯅꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯤ ꯃꯈꯣꯏ ꯑꯗꯨꯗꯗꯤ ꯖꯤꯟꯁ ꯇꯤ ꯁꯥꯔꯠ ꯁꯦꯠꯅꯗꯦ ꯔꯦꯁꯇꯨꯔꯦꯟꯇ ꯐꯥꯎꯕ ꯆꯪꯅꯗꯦ ꯍꯥꯏ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯪꯅ ꯁꯨꯗ ꯍꯤꯟꯗꯤ ꯉꯥꯡꯕ ꯐꯥꯎꯕ ꯌꯥꯏ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯤ ꯑꯩ ꯍꯌꯦꯡ ꯃꯍꯥꯛꯀ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯃꯇꯩꯃꯅ ꯍꯥꯏꯔꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯍꯥꯛꯁꯨ ꯅꯪꯒꯨꯝꯅ ꯋꯥꯖꯔꯝꯒꯗꯣꯔꯤꯕꯅꯤ ꯄ꯭ꯔꯦꯝ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯃꯙꯨꯄꯨꯔꯗ ꯂꯥꯛꯏ ꯄꯨꯅꯝꯁꯨ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯅ ꯄ꯭ꯔꯦꯝꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ ꯃꯍꯥꯛꯅ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯃꯈꯣꯏ ꯀ꯭ꯔꯤꯁꯅꯀꯥꯟꯀꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯝꯃꯤ ꯚꯒꯠꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯔ ꯃꯥꯁꯦ ꯁꯣꯝ ꯁꯔꯣꯕꯔꯗꯒꯤꯅꯤ ꯍꯔꯤಶ್ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯪꯒꯨꯔ ꯑꯍꯥꯎꯕ ꯐꯪꯉꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯄ ꯚꯣꯄꯥꯜꯒꯤꯗꯨꯔꯥ ꯄ꯭ꯔꯦꯝ ꯍꯣꯏꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯁꯨ ꯚꯣꯄꯥꯜꯗꯒꯤꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ ꯄ꯭ꯔꯦꯝꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯔꯝꯗꯦ ꯄꯨꯅꯝꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯖꯔꯝꯃꯤ ꯃꯆꯦꯕꯨ ꯔꯖꯅꯤꯅ ꯄꯨꯊꯣꯛꯆꯔꯛꯏ ꯄꯨꯅꯝꯕꯨ ꯎꯔꯨꯕꯗ ꯄ꯭ꯔꯦꯝ ꯃꯤꯠꯐꯝ ꯍꯣꯡꯂꯝꯗꯦ ꯃꯈꯨꯔꯥꯅ ꯄꯨꯅꯝꯕꯨ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯍꯨꯜꯕꯨ ꯃꯃꯥꯅ ꯄꯨꯅꯝꯗ ꯍꯦꯂꯣ ꯍꯥꯏꯍꯜꯂꯤ ꯄꯨꯅꯝꯅ ꯍꯦꯂꯣ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯄꯨꯅꯝꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯄ꯭ꯔꯦꯝ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯏ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯄꯨꯅꯝꯕꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯚꯥꯕꯅꯥꯅ ꯌꯨꯝ ꯃꯊꯛꯇ ꯄꯨꯈꯠꯂꯛꯂꯦ ꯔꯖꯅꯤꯅ ꯃꯁꯥꯕꯨ ꯃꯁꯥꯅ ꯃꯁꯛ ꯇꯥꯛꯆꯔꯝꯃꯤ ꯃꯇꯩꯃꯅ ꯃꯈꯣꯏꯕꯨ ꯃꯊꯟꯇ ꯊꯅꯝꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯄꯨꯅꯝ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯍꯥꯏꯖꯔꯒꯦ ꯑꯩꯁꯤ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯃꯤꯔꯝꯗ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯖꯔꯅꯦꯂꯤꯖꯝ ꯇꯝꯃꯤ ꯑꯗꯨꯒ ꯂꯤꯇꯔꯦꯆꯔꯁꯨ ꯑꯗꯨꯃꯛ ꯇꯝꯂꯝꯃꯤ ꯑꯩꯒꯤ ꯆꯥꯅꯖꯒꯗꯕꯗꯣ ꯊꯤꯖꯕꯅꯤ ꯇꯥꯃꯣꯅ ꯍꯥꯏ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯚꯣꯂꯨ ꯍꯥꯏꯅ ꯀꯧꯏ ꯀꯣꯂꯦꯖꯇ ꯑꯩ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯖꯔꯝꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯈꯪꯂꯛꯈꯤ ꯑꯩꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯟꯇꯣꯛꯈꯤ ꯅꯣꯡꯃꯗꯤ ꯑꯩ ꯃꯔꯨꯞꯁꯤꯡꯒ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯇꯩꯃꯅ ꯊꯦꯡꯅꯗꯨꯅ ꯐꯥꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯌꯨ ꯊꯛꯂꯔꯣꯏ ꯆꯨꯔꯨꯞ ꯊꯛꯂꯔꯣꯏ ꯍꯥꯏꯅ ꯏꯇꯩꯃꯗ ꯋꯥꯁꯛꯈꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯕꯕꯥꯗꯁꯨ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯍꯥꯏꯅꯤꯡꯕ ꯐꯥꯎꯔꯛꯏ ꯄꯨꯅꯝꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯑꯗꯨꯃꯛ ꯇꯥꯖꯔꯝꯃꯤ ꯄ꯭ꯔꯦꯝꯅ ꯑꯗꯣꯝꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯂꯥꯏꯔꯤꯛ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯅꯝꯗ ꯍꯪꯂꯛꯏ ꯄꯨꯅꯝꯅ ꯍꯥꯏꯔꯦ ꯁꯔꯠꯆꯟꯗ꯭ꯔꯒꯤ ꯄꯔꯤꯅꯤꯇꯥ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯑꯇꯤꯊꯤ ꯁꯝꯔꯤꯙꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯍꯤꯟꯗꯤ ꯉꯥꯛꯇꯔ ꯄꯥꯔꯤꯕꯗꯣ ꯑꯗꯨꯕꯨ ꯄꯨꯅꯝꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯨ ꯑꯗꯨꯃꯛ ꯐꯖꯕꯅꯤ ꯃꯁꯤꯗ ꯄ꯭ꯔꯦꯝꯅ ꯄꯨꯅꯝꯕꯨ ꯍꯤꯟꯗꯤ ꯈꯛꯇꯃꯛ ꯈꯪꯕ ꯃꯥꯜꯂꯨꯕꯅꯤ ꯄ꯭ꯔꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯣꯝꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕꯤꯕ꯭ꯔꯥ ꯄꯨꯅꯝꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣꯝ ꯏꯁꯣꯔꯗꯒꯤ ꯅꯤꯖꯕꯁꯤ ꯊꯥꯖꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯁꯣꯔꯗ ꯅꯤꯖꯕꯁꯤ ꯊꯨꯡꯏ ꯍꯥꯏꯅ ꯊꯥꯖꯕꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯨꯅꯝꯅ ꯍꯥꯏꯔꯛꯏ ꯈꯔ ꯃꯈꯩꯗꯤ ꯊꯥꯖꯩ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯣꯝꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯪꯂꯔꯣꯏꯗ꯭ꯔꯥ ꯄꯨꯅꯝꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯖꯔꯛꯏ
ꯑꯩꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯐꯪꯖꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗ ꯃꯇꯩꯃ ꯄ꯭ꯔꯦꯝꯗ ꯀꯝꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯄ꯭ꯔꯦꯝꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯇꯩꯃꯅ ꯄ꯭ꯔꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯅꯝ ꯄꯥꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯔꯤꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯄꯨꯅꯝꯕꯨ ꯄ꯭ꯔꯦꯝꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯌꯥꯝꯅ ꯍꯔꯥꯎꯂꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯄ꯭ꯔꯦꯝꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯔꯤꯆꯟꯗ꯭ꯔꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ, ꯃꯔꯝ ꯑꯗꯨꯅ ꯄꯨꯅꯝꯒꯤ ꯑꯌꯥꯕ ꯌꯥꯎꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯅꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯔꯤ ꯈꯜꯂꯒꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯔꯖꯅꯤꯅ ꯃꯆꯦꯅ ꯏꯀꯥꯏꯗꯨꯅ ꯂꯩꯕꯗꯨꯗ ꯃꯄꯥꯗ ꯏꯆꯦꯁꯦ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯨꯔꯥꯅ ꯄꯨꯅꯝꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯅꯪꯅ ꯍꯪꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯪꯂꯕ꯭ꯔꯥ? ꯄꯨꯅꯝꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯖꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯗꯨꯅ ꯕꯕꯥ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯇꯝꯃꯤ꯫ ꯃꯈꯨꯔꯥꯅ ꯄꯨꯅꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯕꯤꯔꯝꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯀꯥꯟꯇꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯤꯆꯟꯗ꯭ꯔꯒ ꯎꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯀꯥꯟꯇꯄꯨ ꯔꯃꯥꯅ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯁꯤ ꯑꯦꯡꯒꯦꯖꯃꯦꯟꯒꯤ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯂꯦ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯑꯎꯟꯄꯣꯠꯀꯤ ꯃꯇꯥꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ꯫ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯤꯅꯤ, ꯅꯆꯥꯅꯨꯄꯤ ꯑꯍꯟꯗ ꯂꯣꯏꯅ ꯊꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯇꯣꯟꯕꯤꯒꯤꯁꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯍꯔꯤꯆꯟꯗ꯭ꯔꯅ ꯇꯥꯔꯗꯨꯅ ꯀꯥꯗ ꯆꯪꯂꯛꯄꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯨꯕꯤ ꯑꯃꯈꯛꯀ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯑꯃꯒ ꯄꯤꯗꯨꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯏꯃꯧ ꯂꯧꯕ ꯂꯥꯛꯄꯅꯤ, ꯀꯔꯤꯝꯇ ꯄꯥꯝꯖꯗꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯄꯨꯅꯝꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯄꯨꯅꯝꯅ ꯔꯥꯍꯨꯜꯗ ꯆꯣꯀ꯭ꯂꯦꯠ ꯀꯌꯥꯃꯔꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯧꯕ ꯃꯔꯤ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯍꯔꯤꯆꯟꯗ꯭ꯔꯕꯨ ꯁꯣꯝ ꯁꯔꯣꯋꯔꯗ ꯂꯥꯛꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯄꯨꯅꯝꯒ ꯎꯅꯕꯒꯤ ꯃꯔꯝ ꯊꯤꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯤꯁꯨ ꯄꯟꯗꯤꯠꯅ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯃꯇꯝ ꯄꯤꯕꯤꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯗꯕꯅꯤ꯫ ꯔꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯟꯗꯤꯠꯇ ꯃꯇꯝ ꯌꯦꯛꯈꯠꯅꯕ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯔꯖꯅꯤ ꯃꯊꯟꯇ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯚꯒꯠꯄꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯔꯖꯅꯤꯅ ꯃꯆꯦꯕꯨ ꯌꯨꯝ ꯃꯊꯛꯇ ꯆꯤꯡꯈꯠꯇꯨꯅ ꯄꯨꯔꯛꯇꯨꯅ ꯄ꯭ꯔꯦꯝꯒ ꯎꯅꯍꯜꯂꯝꯃꯤ꯫ ꯔꯖꯅꯤꯅ, ꯏꯇꯩ ꯃꯁꯤ ꯃꯇꯥꯡꯁꯦ ꯅꯉꯣꯟꯗ ꯑꯩꯅ ꯂꯃꯟ ꯑꯃ ꯇꯣꯜꯂꯕꯅꯤꯀꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯄ꯭ꯔꯦꯝꯅ ꯄꯨꯅꯝꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯌꯩꯔꯗꯨꯅ ꯉꯧꯔꯣꯛ ꯉꯧꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯄꯨꯅꯝꯁꯨ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯏꯀꯥꯏꯅ ꯂꯩꯖꯍꯧꯏ꯫ ꯁꯤꯟ ꯑꯃꯗꯅ ꯄꯨꯅꯝ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝꯗ ꯁꯣꯝ ꯁꯔꯣꯕꯔꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄ꯭ꯔꯦꯝꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯗꯨꯅ ꯁꯣꯟ ꯁꯔꯣꯕꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯛꯊꯤ ꯈꯜꯂꯛꯄ ꯃꯇꯝꯗ ꯁꯨꯗ꯭ꯙ ꯍꯤꯟꯗꯤꯗ ꯍꯪꯂꯛꯏ, ꯃꯐꯝ ꯑꯗꯨꯒꯤ ꯋꯦꯗꯔꯁꯤ ꯀꯝꯗꯧꯕꯖꯥꯠꯅꯣ? ꯃꯇꯩꯃꯅ, ꯅꯪꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯨꯅꯝꯒꯤ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯂꯦꯅꯦ꯫ ꯁꯣꯝꯗꯅ ꯃꯅꯥꯎꯅꯨꯄꯤꯅ ꯄ꯭ꯔꯦꯝ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯇꯠꯇꯅ ꯂꯛꯅꯖꯔꯝꯃꯤ꯫ ꯍꯔꯤꯆꯟꯗ꯭ꯔꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇꯀꯤ ꯃꯌꯨꯝꯗ ꯊꯨꯡꯂꯛꯈꯤ꯫ ꯄꯨꯅꯝꯅ ꯃꯈꯣꯏꯕꯨ ꯏꯁꯤꯡ ꯄꯤꯊꯛꯇꯨꯅ ꯁꯦꯕꯥ ꯐꯪꯖꯔꯝꯃꯤ꯫ ꯄꯨꯅꯝꯅ ꯄ꯭ꯔꯦꯝꯕꯨ ꯏꯁꯤꯡ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯏꯁꯤꯡ ꯑꯗꯨꯗ ꯕꯔꯐ ꯍꯥꯞꯇꯨꯅ ꯊꯛꯀꯦ ꯇꯧꯕꯗ ꯄꯨꯅꯝꯅ ꯍꯥꯏꯔꯛꯏ, ꯂꯣꯛ ꯇꯧꯔꯕꯗꯤ ꯕꯔꯐꯀꯤ ꯏꯁꯤꯡꯗꯨ ꯊꯛꯀꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯄꯨꯅꯝꯅ ꯄ꯭ꯔꯦꯝꯒꯤꯗꯃꯛ ꯋꯥꯖꯕꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯚꯥꯕꯅꯥꯅ ꯍꯥꯏꯔꯛꯏ, ꯏꯗꯣꯝꯆꯥꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯍꯩ, ꯌꯥꯝꯅꯁꯨ ꯊꯨꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯔꯤꯆꯟꯗ꯭ꯔꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇ, ꯅꯪꯗꯤ ꯃꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯃꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯚꯥꯕꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯄꯨꯅꯝꯅ ꯊꯣꯡꯕꯅꯤ꯫ ꯍꯔꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯩꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯦꯡꯀꯣꯠ 2 ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ꯫ ꯔꯖꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯍꯥꯟꯈꯩꯗꯤ ꯃꯣꯔꯣꯛ ꯁꯥꯒꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯪꯀꯜꯒꯤ ꯈꯜꯂꯒ ꯈꯔ ꯆꯝꯅ ꯊꯣꯡꯂꯕꯅꯤ꯫ ꯁꯣꯝꯗꯅ ꯁꯨꯅꯤꯜꯗꯤ ꯈꯕꯔ ꯌꯥꯎꯗꯕꯗꯒꯤ ꯆꯥꯛ ꯆꯪꯂꯝꯗꯦ꯫ ꯃꯇꯩꯃꯒ ꯄ꯭ꯔꯦꯝꯒꯅ ꯃꯌꯥꯝꯕꯕꯨ ꯂꯛꯅꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯄꯨꯅꯝꯅ ꯏꯟꯖꯥꯡ ꯍꯥꯞꯂꯛꯄꯗ ꯄ꯭ꯔꯦꯝꯅ ꯑꯩꯗꯤ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯅꯝꯅ ꯃꯍꯥꯛꯅ ꯊꯣꯡꯕ ꯑꯗꯨ ꯄꯤꯖꯅꯤꯡꯃꯟꯈꯤꯗꯨꯅ ꯏꯟꯖꯥꯡ ꯑꯗꯨ ꯅꯝꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯄ꯭ꯔꯦꯝꯁꯨ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯖꯍꯧꯏ꯫ ꯄꯨꯅꯝꯕꯨ ꯃꯀꯨꯕꯣꯛꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯗꯦꯜꯂꯤꯗ ꯇꯝꯃꯨ, ꯑꯗꯨꯒ ꯑꯣꯐꯤꯁ ꯖꯣꯏꯟ ꯇꯧꯒꯦꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯅꯤꯜ ꯂꯥꯛꯇꯨꯅ ꯃꯄꯥꯗ ꯀ꯭ꯔꯤꯁꯅꯀꯥꯟꯇꯁꯤ ꯐꯤ ꯌꯣꯝꯗꯨꯅ ꯆꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯍꯔꯤꯆꯟꯗ꯭ꯔꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇꯄꯨ ꯀꯗꯥꯏꯗ ꯆꯠꯇꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯚꯥꯕꯅꯥ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯑꯁꯣꯝꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗ ꯆꯠꯂꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯔꯤꯆꯟꯗ꯭ꯔ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ, ꯂꯣꯏꯅ ꯇꯨꯝꯒꯗꯕꯅꯤ꯫ ꯀ꯭ꯔꯤꯁꯅꯀꯥꯟꯇꯄꯨ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯛꯆꯔ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨ ꯄꯨꯟꯅ ꯊꯥꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯄꯨꯅꯝꯅ ꯂꯥꯇꯦꯟ ꯄꯨꯗꯨꯅ ꯀꯨꯝꯊꯔꯛꯈꯤ꯫ ꯄ꯭ꯔꯦꯝꯅ ꯄꯨꯅꯝꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯄꯨꯅꯝꯒꯤ ꯃꯈꯨꯠꯇ ꯀꯣꯔꯤ ꯈꯨꯖꯥꯏ ꯑꯃꯅꯦ, ꯂꯥꯏꯔꯤꯛ ꯑꯃꯅꯦ, ꯀꯝꯕꯜ ꯑꯃꯒ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯈꯤ꯫ ꯄ꯭ꯔꯦꯝꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯨꯖꯥꯏꯒ ꯂꯥꯏꯔꯤꯛꯀ ꯂꯧꯔꯝꯃꯤ꯫ ꯄꯨꯅꯝꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯑꯌꯨꯛꯇ ꯀꯣꯔꯤꯒꯤ ꯈꯨꯖꯥꯏꯗꯒꯤ ꯏꯁꯤꯡ ꯊꯛꯄꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏ꯫ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯤ, ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯏꯗꯣꯝꯆꯥꯒꯤꯔꯥ? ꯄꯨꯅꯝꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯦꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯨꯅꯝꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯅꯤ꯫ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯀꯀꯥ ꯏꯗꯣꯝꯆꯥꯁꯦ ꯑꯩꯒꯤꯁꯨ ꯅꯠꯇꯕ꯭ꯔꯅꯦ? ꯄ꯭ꯔꯦꯝꯅ ꯂꯤꯛ ꯑꯇꯥꯡꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯨꯅꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯩꯃꯒ ꯆꯠꯇꯨꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯌꯦꯡ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯌꯥꯒꯗ꯭ꯔꯥ? ꯏꯇꯩꯃꯗ ꯁꯠꯍꯜꯂꯛꯀꯦ꯫ ꯄꯨꯅꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯋꯥꯀꯤꯡ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄ꯭ꯔꯦꯝꯗꯤ ꯄꯨꯅꯝꯒ ꯎꯅꯅꯕ ꯃꯇꯩꯃꯗ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯇꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏ ꯍꯣꯇꯦꯜ ꯑꯃꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯄ꯭ꯔꯦꯝꯅ ꯃꯇꯩꯃꯗ ꯇꯛꯄꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯔꯖꯅꯤ ꯅꯣꯛꯆꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯃꯌꯥꯝꯕꯗ ꯍꯥꯏꯅꯕ ꯃꯇꯩꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯄꯥꯗ ꯃꯊꯪꯗꯤ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯄꯥꯗꯨꯅ ꯑꯪꯒꯨꯔꯒꯤ ꯐꯥꯔꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯨꯅꯤꯜꯅ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜꯅ ꯄꯥꯠ ꯌꯦꯡꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯆꯠꯂꯨꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯁꯨ ꯃꯁꯨ ꯅꯨꯄꯥꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯔꯣ ꯑꯌꯥꯕ ꯄꯤꯔꯛꯏ꯫ ꯁꯨꯅꯤꯜꯅ ꯔꯃꯥꯗ ꯄꯨꯅꯝꯒ ꯔꯖꯅꯤꯒꯁꯨ ꯄꯨꯕꯤꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯃꯥꯁꯨ ꯍꯔꯥꯎ ꯄ꯭ꯔꯦꯝ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈꯤ꯫ ꯄ꯭ꯔꯦꯝꯅ ꯃꯌꯥꯝꯕꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯉꯛꯄꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ, ꯃꯉꯣꯟꯗꯒꯤ ꯈꯕꯔꯁꯦ ꯍꯦꯛ ꯂꯧꯊꯣꯛꯂꯕꯗꯤ ꯃꯥ ꯑꯃꯨꯛ ꯐꯕ ꯃꯤꯁꯦ ꯂꯩꯔꯣꯏ꯫ ꯄ꯭ꯔꯦꯝꯅ ꯃꯌꯥꯝꯕꯅ ꯁꯨꯅꯤꯜꯒ ꯃꯇꯩꯃꯒ ꯍꯔꯥꯎꯅ ꯄꯣꯠ ꯂꯩꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯗꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯌꯥꯝꯕꯁꯤ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯖꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯑꯣꯏꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯅꯝꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯂꯤꯛ ꯑꯗꯨ ꯄꯥꯝꯃꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯄꯨꯅꯝꯅ ꯍꯣꯏ ꯐꯖꯩ꯫ ꯄ꯭ꯔꯦꯝꯅ ꯑꯗꯨꯗꯤ ꯁꯤꯔꯛꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯨꯅꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯝꯃꯤ꯫ ꯑꯇꯥꯡꯕ ꯂꯤꯛ ꯑꯗꯣ ꯁꯤꯗꯨꯅ ꯂꯩꯔꯕꯗꯤ ꯏꯁꯥꯁꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯄ꯭ꯔꯦꯝ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯄꯨꯅꯝꯅ ꯄ꯭ꯔꯦꯝꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯄ꯭ꯔꯦꯝ ꯃꯈꯨꯠꯇ ꯂꯩ ꯄꯔꯦꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯀꯌꯥꯗ ꯆꯝꯅ ꯍꯥꯏꯔꯛꯂꯤꯕ? ꯃꯗꯨꯒꯤ ꯆꯝꯖꯔꯕ ꯊꯃꯣꯏ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯆꯦꯠꯄ ꯍꯦꯟꯒꯠꯀꯗꯣꯔꯤꯕꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃ ꯇꯝꯕ ꯄꯥꯝꯃꯤ꯫ ꯂꯩ ꯄꯔꯦꯡ ꯑꯁꯤ ꯅꯐꯝꯗ ꯍꯨꯛꯆꯔꯒꯦ꯫ ꯄꯨꯅꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯄ꯭ꯔꯦꯝꯗ ꯁꯤꯍꯟꯈꯤ꯫ ꯃꯈꯣꯏ ꯍꯔꯥꯎꯅ ꯒꯦꯝ ꯀꯌా ꯁꯥꯟꯅꯔꯝꯃꯤ꯫ ꯄꯨꯅꯝꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯡꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯅ ꯄꯨꯅꯝꯗ ꯕꯣꯜ ꯊꯥꯖꯕ ꯉꯝꯖꯈꯤꯗꯦ꯫ ꯃꯌꯥꯝꯕꯅ ꯅꯨꯄꯤ ꯅꯨꯡꯁꯤꯕꯅ ꯕꯣꯜ ꯊꯥꯗꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯕꯣꯜꯅ ꯊꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯇꯩꯃ ꯍꯣꯏꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯀꯥꯟ ꯑꯃꯁꯨꯡ ꯍꯔꯤꯆꯟꯗ꯭ꯔ ꯒꯪꯒꯥ ꯁ꯭ꯅꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯕ ꯊꯣꯛꯂꯛꯄꯗ ꯄ꯭ꯔꯦꯝꯒꯤ ꯈꯣꯡꯎꯞꯇꯨ ꯊꯤꯖꯕ ꯐꯪꯖꯔꯝꯗꯦ꯫ ꯑꯗꯨꯃꯛꯇꯕꯨ ꯄꯨꯅꯝꯅ ꯄ꯭ꯔꯦꯝꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯃꯅꯥꯛꯇ ꯊꯅꯝꯗꯨꯅ ꯏꯀꯥꯏꯅ ꯆꯦꯟꯖꯈꯤ꯫ ꯄ꯭ꯔꯦꯝꯁꯨ ꯄꯨꯅꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫